Power crisis lakpa yabagi fibamda leiruraba Sri Lanka, Indiana amukka hana kanbikre. Maya pumnamakpu international news amasung geopolitics ki oiba anoba update amada taramna uksari. Ngasidi India amasung Sri Lanka ki hauji oiriba fibam asi khare yengminasi. Haukiba chahi amani asida Sri Lanka ki fibam asi adumak soksinba henjilakli. Sri Lanka hairiba country asigi GDP gi yamna chawba saruk ama tourism industry na occupy tawduna leiba country ni. Haukiba matam khara asida COVID lakpadagi tourism lakpa lepkiba asinasu asumna Sri Lanka na oirakliba asida yamna chawba maram ama oiri. Sri Lanka gi economic condition asi haujik fibam yamna sogle. Haukiba sahi 2020 da food crisis amasung atopa crisis kaya ama ikoina uba fangkriba aduni. 2022 asisu hek haubaga power crisis amuk thokpa yaba fibamda leibdagi Indiana $450 million loan piduna amuksu Sri Lanka bu kanbikre. Asumna masagi country asiki fibam masi aduki matik sothana leiringagi tanja asida Sri Lanka na atopa country amasung international gi leiriba atopa platform sing asidagi lausilluba loan sing adugi singnabagi matamsu yausilakle. Sri Lanka na hairiba sing asi matik sana pikhatpa ngamdragadi makogi currency fauba crash tawba yabagi chance aduda leirabani. Indiana mamangdasu Sri Lanka da mateng kaya ama pikre haujisu lepa leitana piri. Aduki matik yamna sothaduna leiraba hanjin mateng pangnabasu karigumba amata fagalakpa ngamdraba Sri Lanka hairiba country asi Indiana adumak lepa leitana mateng pangliba asigi yamna chawba maramdi China ni. Sri Lanka hairiba country asi India gi oina yamna naknaba amasung Indian Ocean gi oina yamna chawba jaga ama kalliba maru oiba country amakhakni. Karigumba Indiana mateng panghaudaba taragadi China na makhoibu mateng pangnabagi damakta ngaiduna leirabani. China na panglakliba mateng adu Sri Lanka gi fifam na aduki matik sothabanina singatpa ngamdabana maram oiduna China na Sri Lanka gi lam kaya ama list lauduna makhoigi military base na chingba sanabagi damakta adumak honaduna leiribani. Mamangdasu masigumnaba thokdok asi thokrabani. India gasu yamna naknaba country aduga Indian Ocean asigi su khwaidagi maru oiba country ama oiriba Sri Lanka asi China gi makhutta takiba haibasi India gumba country gi oinadi hiram khudingmakta yamna chawba threat amakhakni. Maram asina Indian Ocean da India gi leiriba dominance amasung leiriba diplomatic oiba relations sing asi kaitha laktanabagi damakta India na ngamjaba thakta honaribani. Handakti Sri Lanka na singatkadawriba loan asigi manungda China gi su yauri maram aduna China na seloina mateng panglakpa haibasidi kahena thajade. Karigumba singatpa ngamdaba taragadi Sri Lanka na China da yanakibagi matungina makhogi karigumba kharagadi suksoi soidana pigadawribani. India na Sri Lanka bu kayam kuina mateng pigadawribage karam khongthang lokhatlakadawribage amasung kari awanba lakpage haibadudi matamna porakani yengminasi. Ngasigi oinadi mata asida losinjarage.